Makha Tana PR Laktanaba Aphaba Mihut Khanshi haina Dr. Thokchom Meinya Fongdokre. Democracy chatpa laibak amada 13rak suba oina PR thamba haiba asi laibak thibani. President rule amuk hanna Laktanaba miyamna Mihut khanba matamda Aphaba Mihut khanausi haina Lok Sabha gi hanagi MP Dr. Thokchom Meinya Fongdokre. Ngarang Imphal West District ki Langjing achobada laiba Old Age Home gi 8rak suba Foundation Day thauramga mari lainana mahakna Makha taraduna hai Article 356 asi tangai fadaba matamda sizinnagadabani haina mayek sengna palli adumak pulamdam asidadi handaki asiga 13rak sure President rule chalaiba Constitution chatpa laibak amada PR thamba haiba asi lamdam asigi miyamgi laibak thibani masi amuk hanna thoktanaba aikoina aikoigi mihut khanba matamda Aphaba mihut khanduna thagat hausi fongdokladuna laikhidraba GC tongbrana hairamba naraibakidamak hingnaba chelu haiba wafam aikoi khudingmakna ningsingsi haiki. The Kangla Acupressure Alternative Therapy Treatment Research Training Center na sponsor tawduna pangthokiba home asigi auditorium da pangthokiba thawramaduda Old Age Home gi advisor Dr. TM Rajen Ayangba Langjing Gram Panchayat ki chairperson Sorakhaibam Siza Singh amadi Langjing Gram Panchayat Ward number 1 gi member Wahengbam Birlana mithunglen oina saruk yakibaga loinana home asida laiba ahal singda achamba khudol tamki.